Mayam taram noksari loinana channel asina ngasi semjagedoriba video asisu mama mamangda semduna laksaba video sing aduga mari khara dum lainai haibadi channel asina ina lininga mari lainaba aduga Yumballonga mari lainaba video kya ama semduna laksabani ngasi gesisu Yumballonga mari lainaba video amani mayam khudol tamjagedoriba se haiba video se akhoigi imungi chakhumdigi horaga lai aruba thorom kya da sijnariba posak ama oiriba cheng khapnaba patra haibadi Yangkok adui matangda mayam Khangminasi haidana video si semjabani video si bi yengberiba sinalaw singbu channel sina taram oksari video si miyeng taminasi taibang khoigi awa ana pumbu yanghange kokpi gi haiduna yakhiba pot adubu Yangkok haiduna khangnai hairiba Yangkok asi ima ayang laima panthoibina kaidongi haiduna hainai ima ayang laima panthoibina khaina Yangkok paiduna seloi nongmai chinggi chingdolda khap launa khapadi taibangi awana turei irei phokchet phauham chengkup chengdoi pumbubu haurei kha pangna khap launa khapthaki taibangi maru changba achangba makhaina Yangkok nungda thamlaga khaga wanga chaknga haidana khairaduna maru changba afaba makhaina ithanungda phatta haudi phauham punamangna khandoi hairiba Yangkok asi aduke matik maruiba madudi akhoina taibang miyoibana angang nawa oina taibangda phawra aba matungda tarungni ipan thaba haidana thauramam pangthokne hairiba thauram asidasu Yangkokna chobu thaudang lauri madudi tarungni ipan thaba hairiba numit asida maibina mapari mamom adugi phatta haudi pumba kokpire hairaga punsi chengjel hapiduna mamada sinai hairiba ipan thaba hairiba thauram asida maibina angang ase Yangkok thakta haplaga maida ahumlak kokthoi aduga mama natragana mabok aduda angang pambra lupa pambra angang pambra Yangkok pambra angang pambra sana pambra asumna wahang kya ama hanglaba matungda mama natraga mabok aduna angang pami asumna hairaba matungda Yangkok thaktagi angang adu lawhal asumna maite ekhoigi janabida ipan thab hairiba thoram asidasu Yangkokki asobu thaudang lauri masida natana punsigi aroiba mikupta haibadi thawai haksanga khainaba matamda samu haksang asi khambi maida maiwairabada Yangkokna humai oiduna thogal tawi loilana lamta thangja ahanba amasung aroiba thangjada saroi khangba haidana pangthokniba thoram asida lekai ge adugumba imai ben ine abo makhoi mayam tholaga hairiba saroi khangbige thoram asi lamlong ahum phangba lekai adugi mafamda saroi khangnai hairiba saroi khangba asidasu lekai aduda lairiba yumthong khudingdagi kacharpa cheng insang napi lei asigum kaya ase Yangkok thakta haplaga hairiba saroi khangba hairiba yamna luba thoram asidasu Yangkokna achobu thodang lawi masida natana akhoi umang laigi adugumba lai haraba thoramdasu saroi khangba haidana pangthonariba thoramche masidasu Yangkokki adugumba changda yadraba maki thodang kaya amasu adum leiri maram asina hairiba yamna maruiba akhoina ima ayang laimana kaidongi haidana haibiriba adugumba Yangkokse masi aduke matik maruiba posak ama oire maram asina hairiba Yangkok asi kanagumma miyoi mana lairuge natragana laige haiba taragadi akanga hitana batare ahlaman tana batai loinana afabanu mi khanduna Yangkok asi laiba mathau tai aduga Yangkok laiba matamda Yangkok si afabana karamano phattabana karamana habisu akhoina khangba mathau tai maram asina ne ngasi ge video si lokhotsariba se aigi yengberiba sinalaw sing maroina Yumballonga mari leinana akhoigi yengberiba CSL ini adugumba mayam yengberi haitare imung manungi adugumba kumnong kya pubiriba makhoi singi khara kanagani khalaga lokhotsabani ayam khang haidana semjabana sade ado akhangba khara mayam sum share tawjabani Yangkok amal laiba matamda Yangkok sigi mahake mataida tang khara lei habadi Yangkok se phabige adugumba tang khara leibani tang sing adu akhoina masing thiga doribni thebege mongse chak nga hairagati
masi amoramda changsi ga habdo adugumane ado chak nga sum thiraga thigi budugi loirakpasida chak taragade phabu oy aduga nga natraga si taragadi phatte haidana launayeba aduga loinana Yangkokki adugumba hairiba marung haiba tare natragna khogi mapanda phari bije raun ma phari bije masida matai thangba sarukta ama aduga manung thangba sarukta ama maton ani laigane chindai ama mam laigane ba hairiba chindai ani se amana oiromda amana manungi duna yelomda laiduineba ado lairiba chindai ani gi mapa se chamana na tabra haibuduneba taragadi masi chignaba kaweba aduna khitang hendo engine khar laiganeba chignaba Yangkok sijinaragadi adugumba imung adugi nupa natraga nupi haibadi yum pan minariba nupa nupi ani je toina khanaba saunaba adugumba thoi haidana thajanabi laiba loinana imung amada Yangkok amadigi henba yade ani shuba yade loinana Yangkok asi akoina thamba matamda longthoga thamba yade upsallagasu akoi makha daita thamba yade maakse chepkhatlaga upsallaga thamgadab asumna akhang hai ahallamun kyana haibibadu channel asina mayange khar kanar gadra khalaga video se lokhachabani ngasi goinadi matang swaida video se losinjarage yengbiri ba khwai punu channel sina amukana thagat phongdoksari channel asibu subscribe tawdriba yawi balar khasu subscribe tawbiramu aduga ngasi ge video se adomodom da khara doisu kana bi balar gade like amama toisu tawbiramu aduga adomodom ge friend circle natragana imungi isilinao maru mapang mari mata singda khara doisu kana gani khalagadi share amamam toisu tawbiramu haidana haijari ngasi ge oinadi matang swaida loisinjarage kanglaipa imana yai fare